Paujade Yumpum Uiba Maruiba Pau Karab de Dogjari Manipur Delhi Northeast State Singdagi petrol Lamasung Diesel Gimamal wang-e Laibagasuda petrol Lamasung Diesel Gimamal Quaidaki Tangpa State Mari Khngminnasi Manipur Yaure Laibagasi capital Uiba Delhi the Piba petrol Lamasung Diesel Gimamal Dage Manipur the Loripa Mamal na wang-e Manipur ki tungan mfmsingda Ngasi yon kiba petrol Gimamal liter Madalupa Chamaga Subna Ani Dasmik Taruk Marigi Zangdane Aduga Delhi gi Mamana liter Amadalupa Marhudrani Toy Dasmik Nipana Homne Amorumda Delhi Ngasi petrol liter Amagi Mamalupa Marhudrani Pan Dasmik Ama Amazon Diesel gi Mamana liter Amadalupa Marfugani Pan Dasmik Taruk Manga Oike Petrol gi Mamal Delhi dagi Manipur gi Mamal na Sangsetta Lupa Ahum gi Mathakte Hele Kolkata da petrol liter Amadalupa Marfudara Tared Dasmik mapan tarid aduga diesel liter Amadalupa marfudra mathoy dasmik mga suino. Chennai da petrol liter Amadalupa marfudra mapan dasmik ama mapan aduga diesel liter Amadalupa marfudra humdoy dasmik ani humda yon ke. Adumoy namak Mumbai da petrol liter dalupa chamaga sukna mari dasmik ani amasong diesel liter Amadalupa marfudra taruk dasmik amadaruk yaw ke. Petrol amasung diesel gi mamal kwaiti ki wang state sing manung da Rajasthan, Maharashtra, Manipur, Andhra Pradesh na sing bane. Petrol amasung diesel gi mamal wang khalak gi basi gi marwai ba maramde malim gi thau gi kaithel da thau gi mamal leptana hengalak panane. India government of petroleum products sing mamal control tau ki da bana maram waraga lalon basing na nabit khoting ki petroleum products sing mamal semlagi amasung mathang na met gi ayuk pung taruk tagi chana ba hawe. Hariba mamal asi center gi excise tax amasung state ki value added tax BAT hapsilaba matungda miyamda jona na mamal nabit khuding ki IOC natragan mari leina basing na lepe center ki excise tax ti India ki mapam puna puta chap manana chana le aduga BAT ki tax ti magi state singi apamba matungi na lepe maramaduna petroleum products singi mamal lebak asiki state amaga atop state amaga mana dribane state marina petroleum products singi mamal kwadi ki wangle airbus ki marwai maramde state na lawriba BAT asi wang ba hian banane Petrol ki wena center na lawriba excise duty asi liter Amadalupa kuntragari thoi dasmik mapan sunone aduga diesel gina liter Amadalupa kuntramathoi dasmik nipan sunone hariba Mikhalgi tax asi India ki mapam punamakta Japan na laigane Manipur na petrol lawriba BAT asi liter Amadalupa kuntraga daruk dasmik mga suno gi changne aduga diesel na liter Amadalupa kunithoi dasmik mga gi changdane Delhi da petrol da lawba BAT asi Chauron lupa taragam pada dasmik mapan ani amasong diesel dana taramatoi dasmik ani lawi hariba changasi sahiya segi February thada lepkhiba mamal duni aina agency ki pauna haire Manipur se petroleum product ki mamal si aduk hakna wanglamde adupo mamangi COVID-19 ahanba web sandorak mamang sahi ki me thada state lawba BAT ki chang wangkalake atopa pau amadana register toudaba food delivery singna hkselda mipaihlle COVID-19 laina lejat asiki manungda mapan thokpai khutong chaba leitraba miyamda social media gi mating order tawpa chinjak sing thinbagi tawdang loriba food delivery service tawriba sing ningthina lengakta register tawdabana misam miyam gi hkselda akai balak pa yabagi singna baleire mapan thokludana jumjumda leiriba singna charikpa makal kya gi asa athak sing online gi khuthang de yole masigi sumathakta delivery boy singda contact tawraga thiraga purakpusa tum yawe asomna chana thakna popalam khaktana tana Mana masing haira sing jumthong tamna thinbagi system ama imphal da sulaire sel de leiraga mapan thokpa yataba imung singna chaning thangning basing pongkhai amagi manungda phangba gamle adubu makoina purakliba acha thak sing adu food safety standards authority of India na piba guidelines sing kyam yam na ngaklibagi aiba mathong khangdre kadai dagi leiruri banu joliba mafamatu lenga ki license paibra amade hygienic oiba acha poching oibra haina kanamatan aiba ngamde Marwena state asida leiriba food safety officer singna natragana health department asa athaki polam chonba yaba singe please ningthinam yamda khangan ba amsung matam gi oina asa athaki polam sing adu hygienic oibra oidabra aibadu yengbasu ude masida sunatana sana thakna ba polam yon ba chaliba delivery boy sing adu mari dina ba hotel natragana restaurant ning adu gi maming thaba payroll sing chadan bam thoge masigi sumathakta param chumba khawda haklaga pot sing adu mina hangkoina danaba apasang bhaik madang changtra ba mongda pon gada budu su tawnadre Sanggu karfi menung sida pangsata zanai maraga sida Meetei Pangal khundariba mfmsingda aknba Mityeng chnglagani war on drugs ke charukam hoina state lengak na asan ba Mityeng amaga loinana Lmdmsida Register ba mfmsingda police department ko samna duna
changchiliba lanjangasida Manipur Muslim Welfare Organization MMWO gi maikidagi angamba mateng ngasi gi lengak piduna amade police department ka matam gi oina maruina Meetei Pangal khundariba mfmsingda chapchana akanba Mityeng chnglagani haina MMWO gi general headquarter gi president SK wajid chana thador phacherola mana aire cherola sina makha taribadi nisa chaba jonba huranba luttawba gyana isingi chawkumna khunai asde hengalagle chamjaraba lanchadraba miyoy kaya gi punsi buso awafamda tahle punsi kaya amana aremba tahanduna nisa gi ipakte irang halle asigum laba nisa chaba nisa jonba singi mathakta organization ki thawmi khudepok nambari reinaba authority singa khusamnaduna akanba khongjang ama haunadaba state asida lairiba kansan SP singa pau phaunaba leire hariba nisa gi mekta changchalakli bu war on truck ki lanjanga se yamna phajaba khongthang amani masida Lmdmsida leiriba miyoy section khudimakna cooperation amadi support to biu khunai asida tatana thokliba thawdok wathok singi marakta nisa chaba singda chathaba wathok adumak helibane afafata amadi asumaran yengdana minung sigi miyeng tung oina ramlaga miyoy ba kaya kaya gi punsi bu awafamda tahanduna punsi kaya pikhamnan kheba leikrabane aikoi gi ramdam sanalaibak Manipur asida leiriba amadi tariba mihat mipun gi kholau sing ase Manipur asida leiriba amadi tariba mihat mipun gi kholau sing asi maru phangna muthalaba amade mangan kraba matam adu da Lmdmsida tangdu leitaba sakot pa Lmdmam oigedoribani haibagi wakhalonda MMWO na Manipur ge tongan mafam sinda khundariba Meetei Pangal na jumling pa khudingda khulsingda aknba miyeng changlagani hiramasida tongan pa sinfamda leiriba iraicha khudingmak sumapung phaba thotang lobiduna Lmdmsida ge nisa saba amadi jonba sing maru phangna makan bangamnaraba mateng pangsin biu haina apel tawragle loina laikoi khudingmak ki chapmanaba pungning wakhal thamoi adu khatra aikoi gi Lmdmase mapung phaba tangdu leitaba sakotpa madi manaba khunai amu oina da bukhana minarasi haire makha tarakba atopa pau amadasu class 12 ki main exam cancel tawrabasu Compartmental Parikhya de kakpa yroi haina Supreme Court na ruling pikhre Central Board of Secondary Education CBSE Delhi na lawba sahi sing class 12 ki main exam sarkar ki policy amadi stakeholder singjawna yana ki bawari ki makha da cancel tawkrabasu makha taba Compartmental Parikhya de kakpa yroi haina Supreme Court na ruling pikhre aina agency ki pawna phangdokle Parikhya falakliba July 13 phawbagi manungda sungsoi soidan lawthokpa ngamnadaba Parikhya asigi Internet assessment scheme gi makha da hojek Central Board na akanba mongda chathariba assessment gi thabak numit 10 gi manungda loisenanaba amadi mahiroi singi performance yenglaga Parikhya gi phal lawthokpada chaningdaba leiba mahiroi singi oina tonganba optional Parikhya pangthoknaba registration tawbagi thabaksu time bound oina numit 9 gi manungda loisenanaba apex court asina nawna ingkan pikhre haire Class 12 ki competitive Parikhya asida akaknaba subject kharata fail oiraba mahiroi singkidamak tokhaiba compartmental exam cancel tawduna pangthok andanaba Central secondary board directive PBU aina move tawrakhiba petition amaga mari lainana Supreme Court da chathake bi hearing turba matungda subject khara ki compartmental Parikhya cancel tawba yaroi aibagi ruling pikibani aina agency ki pau adana palle Mahiroi amadi makoi gi mama mapa guardian la kyamuk na hojik laibak asida sandok de COVID-19 gi pepa sina Parikhya thabada khorong charoi de adugi yenglak laibak asigi mapi mapa oiriba Prime Minister Narendra Modi da akan ba pressure pidak padagi Prime Minister gi akan ba meeting makata class 12 also amasung CIS CE na logba class 10 gi Parikhya cancel tawkrabani hiramasida makata nak thingjilubagi mathau tadre habigi observation amasa Supreme Court na pikhi aire Class 10 की परीक्षा असिसु class 12 की परीक्षा की फल लौथोकपगी modality चप मानबनिना दरकार ओइबा परीक्षा असि की फलसु थेंगलबदा मथंग थागी 38 फावबगी मनुंगदा लौथोकनदबा होनगदबनि आइना कॉम्पिटिटिव परीक्षा की एग्जाम बॉडी अनिमकता अपेक्स कोर्ट असने खननख्रे आइरे सेंट्रल एग्जाम बॉडी अनिमकता सुप्रीम कोर्ट पीरिबा डायरेक्टिव का चप मानना तोंगन स्टेट अमसुंग यूनियन टेरिटोरी सिंग सेकेंडरी बोर्ड अमसु हायर सेकेंडरी काउंसिल न लौबा मथंग सिना सही सिगी ISSLC एग्जाम अमदि हायर सेकेंडरी स्कूल की कॉम्पिटिटिव एग्जाम अनिमक दरकार ओइबा इंटरनल असेसमेंट की थबक टाइम बाउंड ओइना लोइसलगा मथंग थागी 38 फावबदा परीक्षा फल लाउथोकनबा इंस्ट्रक्शन पिखरे अना एजेंसी की पाउना मखाता मणिपुर की पाउ अमखक्तंका मिखलगी वहौदा खंगबोक ए सिदा युम thugairmle मी fudtharamle मिखल की मतम नक्सलकपग लोइना पामदब थौदोक थोकपगी सरक अमब ओइना ngrak nomiदang pung 10 rom taba दुआइदा थौबल डिस्ट्रिक्ट के खंगबोक पार्ट 1 दा बीजेपी की टिकट तानरिबा मी अनि की वर्कर्स सिंग मरकता चाउना उंखनदुना युम thugairmle मी fudtharamle थौदोक असे खंगबोक पार्ट 1 खुला पम्लेके रे थोकेबने
BJP की मिरे पोइगन है थोरंग तौर पर मियोई अम्बो सौगत पर मियोई नि फुरमना जुम्मा बदनम दुन चंगलक अतोप मिरे अम्बगी वर्कर ओइ पर मियोई अम फुरमखे मदुदा चुनतना जुम अबदा नुंग थाजिंदुन अकाय अतोय थोगलमखे आइरे थौदोग अदुदा सोगलब मियोई अदु खंगबो खुलाकपम लेखाइदगी एलांगबम परशुराम एलाइस इनाउचा सहिनी फुगने थोय अपोप लेखेद्रबा साउसनाने महाग मकोक्ता नुंगना छुरमबदगी सोक्तुना हौजिक इम्फाल गी सिसा हस्तान थाइकनारे थौदोग असिगी मतंग ngasi नुंगथिल खंगबो खुलाकपम लेखाइदा पांगथोकपा पाउगी मिफम अमदा हौजिक हौजिक सोक्तुन लेरिबा परशुराम गी मतैमा एलांगबम ओंबी अरुणाना पुंगदोरकपदा ngarang nuvidang pung 10 taba matamda मसक खंगदबा मियोई निफुरम चलगलगा जुमदा नुंगना थादुना लाउ खोंगदुना तौरकपदा मागी मराव नुपना कना कनानो कैतोबो यावरबनो आइना मपान थोलगा हंगलगबदा मकोक्ता नुंगना सुरमबने हाइरे अदुगा थौदोक अदुदा यावरिबा मियोइसिंग अदुगी मनुंगदा मियोई मंगा तरुकती मसक खंगावी हाइरदुना मखोइसिंग अदुगी मथक्ता लोगी ओइबा चेराक पिबियु हाइना थौबाल पुलिस स्टेशनदा आइबा चेरोल अम्बा पिसिंदुना वकतखिबा लैरे अदुमपा हौजिंगमकी ओइना करिगुम्बा एक्शन अमथा लौखलकपा लैत्रि हाइबा वफम थमलखे नागालमरोमदा साखंगदबा मियोइसिंग अदुना थुगाइबिरमलबा जुम खुंद्राकपम किसान लाइफम खुलाकपम लेखाइनसु आइबा चेरोल अम्बा पिसिंदुना मरा लैबा मियोइसिंग अदु फाबिदुना आइनगी ओइबा चेराक पिबियु हाइना थौबाल पुलिस स्टेशनदा वकतखरे थौदोग असिगी मतंगदा थौबाल पुलिस स्टेशन तोगान तोगान बा केस अनि लौखतुना थिजिनबा हौरे हाइरे मराकसीदा सानाबगी पाउ अमदा UEFA यूरो 2020 गे ngasi anganbada Portugal amadi Belgium ani akan balapa tongduna sannakhiba match amada Belgium na Portugal bo amasonada maithiba piramduna quarter final changkhre aroibada content sing asiki maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asedagi yengbiri bopuna pathaga chari channel asina domda kanarabade subscribe tawidribas na subscribe tawiramo loina like and share tawbasu kawbiga dupunamakpo amukanna thagachari